Gazabu amuka na paisinba Israel gi afaba oiroi haina Biden na thajai White House na haikre madude Gazabu Israel forcing na amuka na paisinba ibase US President Joe Biden na afaba option naman na telawe Israel na Hamas ki matakta sa thariba lanadu loisilaba matungda Palestinian enclave adugi mapungoiba security gi thaudang lawgani haina Israeli Prime Minister Benjamin Netanyahu na haukiba ningthawkabada phongdokiba matungda White House na wafam asi phongdorokpa nei National Security Council gi spokesperson John Kirby na hairibade Israeli forcing na Gazabu amugan na occupy tawba haibase Israeli forcing gi afaba oiroi haina President na haujiksu thajade masi Israel gi oina faroi Israel gi amade Israeli miyam animaki oina afaba oiroi Secretary of State Blinken na lamdam adugi lusingba kaya na sanarakiba warisingi manungda amade lan matungda Gaza gi phibam kari oirakadagi haibagi matangda khanakiba yaudre Gaza da lakadoriba lainga kari oigani haibana chingba secretary na khanakiba da yaukhe lamdam aduda lan matungda Hamas na laingakpa yaroi haibasida maruoina midyang thamduna mahakna lamdam adugi leader singa khana nainakhe CBS ke interview amada Biden na Israel da Gazabu amuga na paisindanaba akanba warning piraduna Madu achauba soiba ma oiragani haikibane madugi paukhumoi na Israel ge US da leriba ambassador Michael Herzog na mahaki laiwang na lan loiraba matungda Gaza paisinanaba thaurang tawba leite haina phongdokpasu leikhravane haukiba chayol da US ke Secretary of State Antony Blinken na Israel da satuna Netanyahu ga unakhi amasung Washington na Tel Aviv ki maike da lepli haina thajaba pikhe mahakna Israeli Prime Minister da awaba taraba Palestinian singda Tengbang ki polam sing pusin ba yana ba lan matam khara lep na bataksin khe